Ngasi Christmas numina lakpada India ki President amadi Vice President anina lebak miyamda maru oina Christian lining chatliba mipung khudingda yaipha paojel pirakli. President Draupadi Murmuna mahaki yaipha paojel da kumhei asi malemda leiriba miyoi kanglup khudingmaki ing tappa amadi amaga nungsi sanana leinabagi symbol ama oire. Numid asina lakpada aikhoida mapu ibungo Jesus Christ na chanbiramba mapau kaya amadi mahaki kathokpa ngambagi thauna adubu ningsing hale. Vice President Jagdeep Dhankarna mahaki paojel da Jesus Christ na aikhoida ingna chikna nungsi sanana leiminanaba lambi ama takpiramkhe. Masigi mathakta aikhoi masel jat dharma lining sakchu saksa yuthak khenajarabasu aikhoi amatane miyoiba ngaktani haiba paojel adubusu chenbirami haikhe. India ki Prime Minister Narendra Modi na mahaki yaipha paojel da numidasina lakpaga iroinana harau nungaiba nungsi sanana hingminaba punsi ama aikhoi masel gi marakta purakpa oirasano. Jesus Christ na takpiramba fazaraba paukta kaya duna society amabu ningthina ngakpi senbiduna adubu ningsing halle haikhe.